Irang na maram oiraga lanjena duna langmaidong da hangliba relief camp ta changjafam lauduna leiriba singbo masa-masagi yumda hanjil handringaida Lok Sabha mikhal pangthokpa yaning de haiduna langmaidong higher secondary school gi relief camp amangda khongjang chathakre khongjang adu da sarukya kiba IDP amana Irangda mayumakai amang ata thokibadagi ngasi fawba langmaidong gi relief camp ta changjafam lauduna leiri hojik fawba masa-masagi yumda changba ngamdana leiriba asi athuba matamda India amadi Manipur laingakna yumda changba yana bahana hotnabiyu yumda nena tana leiraba matungda vote thadaw haibadu thadajage maduna tana vote thadaba ngamkhiroi haikhi tang ahum dagi ko laga lili kang medong lili kem de ko jang de phum log na lai de moina hujik sarkar gi mai ge de gi lupa lising yen mata ahum lak phang le adu go charu gi mompa amamam apat pa mamam da tham le asigi chiri ba nare bi yum ikai idali thum puna mak sakhi basi di karim phau khan bi draga vote kina loi hai basi da ko vote tha ta ba lili kem de lai ba ko vote tha ta ba so ngam ngam moi hai ba se asiga tang hai jaraga Chahiyama Fajil Klaba Manipur gi Irang asi loisinbagi mahutta Lok Sabha gi mikhal pangthoknaba sem saduna leiriba asi yaningde Irang asi loisinrabadi mikhal saruk yaroi haina Wangjing Kodompokpi Sports Complex Relief Camp amadi Wangjing Lamding Higher Secondary School Relief Camp da changjafam lauduna leiriba more gi miyamna phongdorakle hingnabagi lanfamda relief camp ta leiriba singna candle saduna hai acharn chingba kaya semduna sel tali Irang asi gi awaba koktringaida mikhal da saruk yaba ngamloi Irang asi hana loisinbiyo haina relief camp asida leiriba singna lainga ki pukning chingsilakle